Hello ma'am, kami tayo nungang mo na ikali. Ay na kasi ma'am, do picture kayo na to video sidi. Koy Mayapur ki video mate macam ni. Ay na Mayapur lako matam da. Ma'am da picture ningu na pati ko video ni. Kasi ma'am na video se nungai to si nungai na jangi gala na khani. Atu ko ay ki channel siga nauna sangi ko ta di subscribe ko like ka share ka su to bi na jari. Ado मतलब से सांग देना वीडियो से जमीन ऐसी मायापुर की वीडियो से मायापुर सत्ता की गानी ऐसे की टिकट नहीं पता ना तुझे अखम दे मांग रहा हूँ तो क्यों ना क्यों ना तो मांग मांग यही टिकट लोगों ने पर टिकट लोग का से चप्पम ने मायापुर चप्पम मायापुर ऐसे की चप्पल ही नहीं लॉन सी के कार का होना करनो है मारे ने करनो है मारे 싫어 싫어 लॉन से आले ने 시무 다들 시무 다들 어머네 चले लॉन बड़ा सकते का 그럼 너는 싫어 너는 론 품다 론 ऐसे 마야프로 ओए दो मायापुर आ दले Kenapa? 아 Dua kuita, ada lon. लॉन से तो डायरेक्ट इधर जाबे ना Awal betul. नौकाटा কোন দিকে যাবে Coba dah ini ada. কিনারে কোনটা মায়াপুরের কিনারেটা আর আমরা বলতে মায়াপুর যেতাম লোনস এই লোনসটা সার্ভে তো এই দিকেটা লোনসটা মায়াপুর তো কোনটা ফার্স্টে কোনটা সার্ভে Kita cari. Itu lon shop ni, itu tiket kerja nama. ও আমরা এখানে টিকিট কাছে দিই মায়াপুর তো হইতেই না এই যে দেখা যাচ্ছে Nah, itu gale uji cari. আচ্ছা আছে হ্যাঁ হ্যাঁ Ini ikan dah. ও নকইলো আলাদা আদলে মায়াপুর से अखोई हुजिक मायापुर यौरे से मायापुर की मंदिर चंगभम की गेट नि सिना ममांग लंबेन
ꯑꯩꯅ ꯒꯥꯔꯤꯗꯩ ꯀꯨꯝꯕꯒ ꯅꯝꯕꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯅꯝꯃꯛꯄ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯒꯦꯠ ꯆꯪꯕꯒ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯆꯪꯕꯒ ꯈꯤꯇꯪ ꯁꯥꯏꯗꯨꯡꯗ ꯆꯠꯈꯤꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯑꯃ ꯐꯪꯉꯤ ꯑꯗꯨꯅꯤ ꯃꯐꯝꯗꯤ ꯌꯥꯝꯅ ꯆꯥꯎꯋꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯁꯥꯒꯠꯄ ꯍꯥꯏꯗꯨꯅꯤ ꯃꯐꯝꯗꯤ ꯆꯥꯎꯔꯤ ꯐꯖꯅ ꯑꯗꯨ ꯀꯣꯏꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯒ ꯐꯣꯔꯦꯅꯔꯅ ꯈꯔ ꯂꯩ ꯐꯖꯅ ꯑꯥꯗ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩ ꯃꯥꯒ ꯆꯠꯂꯤꯅꯤ ꯑꯗꯒꯤ ꯆꯥꯎꯔꯦ ꯃꯐꯝꯁꯤ ꯆꯥꯎꯔꯦ ꯐꯖꯅ ꯆꯥꯎꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯁꯨꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯄ ꯇꯥꯔꯕꯗꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯅ ꯆꯥꯎꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯝꯇꯪ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯝꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯇꯧꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯜꯒꯤ ꯊꯥꯡꯒꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯝꯃꯠ ꯍꯥꯏꯕꯗꯤ ꯊꯧꯅꯥꯗꯣ ꯊꯣꯛꯏ ꯑꯗꯣ ꯃꯌꯥꯝꯗ ꯀꯣꯛ ꯅꯨꯂꯨꯛꯅ ꯍꯥꯏꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇꯪ ꯇꯧꯕꯤꯔꯝꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯣ ꯂꯥꯏꯕꯅꯤ ꯌꯥꯝꯅ खाली सब्सक्राइब तुगा खुद तो पूरा टाक लानो थेंक यू बस सब्सक्राइब ओदरोबनी थैंक यू ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯠꯄ ꯃꯇꯝꯗꯣ ꯈꯔꯕꯨꯗꯤ ꯉꯜꯂꯤ ꯑꯩ ꯉꯟꯇꯥ ꯆꯠꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯗꯨꯀꯥꯟꯁꯦ ꯍꯥꯡꯅꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯗꯨꯀꯥꯟꯁꯦ ꯄꯨꯝꯅꯃꯛꯁꯨ ꯍꯥꯡꯗ꯭ꯔꯤ ꯑꯁꯤꯒ ꯐꯪꯉꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯥ ꯄꯣꯠꯆꯩ ꯐꯖꯕ ꯄꯣꯠꯆꯩꯅꯤ ꯑꯩ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯉꯝꯕ ꯃꯈꯩ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯦ ꯗꯨꯀꯥꯟꯁꯤꯡꯁꯦ ꯄꯨꯔꯥ ꯂꯥꯏꯟ ꯑꯩꯈꯣꯏ ꯁꯥꯡꯅ ꯁꯨꯝ ꯂꯥꯏꯟ ꯑꯃꯗ ꯂꯩ ꯗꯨꯀꯥꯟꯁꯤꯡꯁꯦ ꯂꯣꯏꯅ ꯗꯨꯀꯥꯟꯁꯤꯡꯁꯤꯁꯨ ꯄꯨꯝꯅꯃꯛ ꯍꯥꯡꯗ꯭ꯔꯤ ꯈꯔꯇꯅꯤ ꯍꯥꯡꯉꯤ ꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛ ꯃꯈꯜ ꯑꯃ
ꯑꯁꯤꯒ ꯃꯌꯥꯝ ꯂꯥꯛꯑꯒ ꯄꯣꯊꯥꯐꯝ ꯀꯣꯏꯐꯝ ꯐꯝꯐꯝ ꯆꯥꯎꯔꯦ ꯂꯝꯄꯥꯛ ꯑꯃꯅꯤ काय जाऊ दे नाही ना मी 그래 너희도 어흥기라 땅이라 तामिनी कदर अरे 그래 사진이 저번에 넘버지 않냐 아메리칸 동거든 너 한잔 거기 질러면 돼 저기 건드거든 이형은 Ay masakaro ka naman kara. Ay masakaro ka naman kara.